Houkhiba tang taraga humdoida World Kuki Jo Intellectual Council na India ki President Summit Houkhiba Memorandum aduda Yaoba Aranba sing aju Meitei Alliance na President Droupadi Murmu da ayeeba cherol Thaduna khang-hankhre cherol aduna hai World Kuki Jo Intellectual Council na India ki President Summit Houkhiba Memorandum aduda kumja English ngam chamapan futara nithoida landam asida lairamba district masing kyauna yauriba district sing list adu aranba de kumja English ngamaga chanipan kunmari take English ngamaga chamapan nifuga tadet fawbugi British Protectorate System ki makhada lengakpada khudong chanabagi tamak matam ki oiba subdivision kaya khaidoktuna thamnabe district amasung subdivision sing ase sakhangba amade maming thonbagi thabak ase Government of India ki matamdasu adumak chatakhe kumja English ngamaga chanipan marifutara humdoi dage kumja English ngamaga chamapan sumna taruk fawbada mau lam tangkhul lam Moirang lam amade kapui lam haina tongan ba lam sing khaidok lame khaidok liba ase mafam aduda taba furup singi yenglaga khaidok lam banate kumja English ngamaga chamapan taraga mapan dasu anauba subdivision ahum semkhe Southwest area ki headquarter ase Churachandpur da oikhe Churachandpur hairiba mafam ase Churachandpur Maharashtra ki Sanam England tawtuna thotkibane Northwest area gina temporary headquarter ase Tamenglong da oikhi aduga Northeast area gi oina Urkhul da headquarter oikhe madam aduda lamdam asi awang thangba sarukta yauba mau amadi maram naga group yauna Mombi gi area pomdamak Southeast area gi makhada chankhi amade tampaka tainana leiba chingi mafam kaya de Imphal dagi administration chalaikhe kumja English ngamaga chamapan taraga mapan da nauna semkiba subdivision ahum ado kumja English ngamaga chamapan kun mapan da muthakhe aduga kumja English ngamaga chamapan kunthraga nithoida Tamenglong subdivision semkhe kumja English ngamaga chamapan kunthraga humdoidana Urkhul subdivision semkhe kumja English ngamaga chamapan nifuga mapan October taraga mangada Manipur administration na thokpa order amada lamdam asigi apunba mafum sing ase state of Manipur gi makhada leiragani haida lauthokhe kumja English ngamaga chamapan yankhai gi January taraga nipan da Chief Commissioner na thokpa order amadana Manipur apunbagi oina district ama khaktamak leigani aduga subdivision nipan leigani haina lauthorakhe subdivision nipan adude Sadar Thoubal Urkhul Churachandpur Tamenglong Mau Tengnopal amadi Jiribam subdivision ne Sadar subdivision asigi manungda Imphal West amasung Imphal East Tahsil Thoubal Tahsil ge khul khara mayang Imphal Tahsil ge khul khara amadi Hill Sadar Circle ge khul ayamba yaukhe kumja English ngamaga chamapan hufumapan gi November taraga nithoida Chief Commissioner ki order amana Manipur ase district manga thokna khaidokhe district manga adude Manipur Central District ta Imphal Manipur West District ta Tamenglong Manipur North District ta Karong Manipur South District ta Churachandpur amade Manipur East District ta Urkhul ne kumja English ngamaga chamapan hufutara marida amuk Manipur gi Governor na thokpa order amana Tengnopal District semduna puna district taruk leirakhe nauna semkiba Tengnopal District ki manungda Central District tage Tengnopal Chakpi Karong amade Chandal khaidokhe kumja English ngamaga chamapan marifu humdai ki May kun marida Manipur ki Governor ki order amana Manipur Central District tage Thoubal amasung Bisenpur ase toukhiba district oina khaidoraktuna Manipur da puna district nipan leirakhe chahi adumaki August manga da hana leiramba district sing maming onduna anauba maming thonkhe North District ki anauba maming na Senapati District, Bisenpur District ki na Bisnupur District, Tengnopal District ki maming na Chandal District, Manipur East ki ming na Urkhul District, Manipur South na Churachandpur District amade, Manipur West District ki ming na Tamenglong District haina onkhe. Kumja English ngamaga chamapan marifutara taruk ki August kuntrada Manipur ki Governor ki order amana. Imphal East amasung Imphal West District semduna Manipur da puna district mapan leirakhe. Tungda kumja English nganishum taraga taruk ki December dipanda Imphal East District tage Imphal East amasung Jiribam District khaidokhe Senapati District tage Senapati amasung Kangbopi District khaidokhe Thoubal District tage Thoubal amasung Kangsing District khaidokhe Chandal District tage Chandal amasung Tengnopal District khaidokhe Urkhul District tage Urkhul amasung Kamlung District khaidokhe Churachandpur District tage Churachandpur amasung Faizul District khaidokhe aduga Tamenglong District tage Tamenglong amasung Mune District khaidokhe anauba district sing ase khaidoklaba matung Imphal East amasung Imphal West District yauraga Manipur da puna district taraga taruk leirakhe Manipur da furup amakhaki midyeng da natraga ethnic line da subdivision semki beleite masina kanagumba furup amakhakta da mafam amagi exclusive right pikiba leite haibase mayek yamna sengi World Kuki Jo Intellectual Council na kumja English ngamaga chamapan hufutara nithoida anauba district semki haiba adu aranbane council asina
Palliba Sadar Hills amasung Tenopal District Khaidoki haiba asisu yamna chauba minamba amani haina cherol asina makha tare.